अस्सलामुअलैकुम वरहमतुल्लाहि वबरकातुहु। नमाज हजरत ngasi aina amuka makha tarakpa karya amadaligi bayan artha handokpa oina aina hujik magi bayan koi Hazrat Abdullah bin Huzafa magi raditala ano hu magi bayan amakak tai adu hujik kangi koi ki matam sida nisa yam saba lay koi ki manipur da hujik koi ki lay riba koi ki inkhalag riba generation sing nisa yam saba siki mari lainana sigi bayan sigi amna mari laina jabadagi aina sigi bayan chamuk makhata na arthan duk sabani Allah Taala na Maulana Qari Ahmad Ali gi ma ki bayan dugi meaning asida ikhoi amal to basu ngamba ohen bibo oisanu amadi yamna darkar leiba ikhoi gi hadith ki karini ma ki bayan si adugo ikhoina yamna ma ki bayan duga chamana na tawbadi ngam jadragasu inshallah mage bayan dui manungda din gi muzakira oina khangmina si wafam khara namaz Hazrat Abdullah bin Huzafa hariba adugi sahaba radiyallahu anhu yamna ikoi iman leiba sahaba amagi maming mayamna tai adubo ahobada ma ki horapa punsi asi ikoi gi Hazrat Abdullah bin Huzafa ikoi gi yamna yu thaklami matamamda maksi yamna yu thaklambadagi mase Allah ge Rasul sallallahu ta'ala alaihi wasallam gi jamana da sumasi yu thakpagi ahum mari rak mase ikoi gi punishment for phangki aduda suma yu amuk pharba matungda punishment phanga matungda amuk thai amuk pharasu amuk thaki adubo no Allah ge Rasul sallallahu alaihi wasallam na maksi tabadagi अखोगी पनिशमेंट अल्लाह के रसूल मसामकना हायरगा पिहल्लबा मतुंगदगी मासे तौबा तौबदगी अल्लाह के रसूल सल्लल्लाहु अलैहि वसल्लम ना नोंगमा हजरत अब्दुल्लाह बिन हुजाफा दा हायरमे अब्दुल्लाह बिन हुजाफा नंग कप्पगा अल्लाह दा हायजबा दो अल्लाह ना आसमान दगी अल्लाह ना याबिखरे नंगी तौबा दु कुबुल तौबिखरे नंग ना ममांग यू थकपगे अमदि नंग गुनाह तौखिबदो अल्लाह ना कोकपिरे अदुना नंग मतुंगदगी यू थकलनोना नमाज हजरत अदुमाइना अल्लाह के रसूल सल्लल्लाहु अलैहि वसल्लम ना हायरिबा हजरत अब्दुल्लाह बिन हुजाफा दा अदुगी वफम मसी थमलमी मतम अदुदगी जमाना गुजर गया अदगी अल्लाह के रसूल की विशाल मुबारक अदुम्बा दुनिया दे खोंसालम की मतम लाकपद हेक चलम दाई दफो अल्लाह के रसूल सल्लल्लाहु अलैहि वसल्लम की मनाकता हजरत अब्दुल्लाह बिन हुजाफा ना वफम मसी हाइजकी अल्लाह के रसूल आई यूदी अतुगे म देख थकनिंगी हुजे जी करता है आई थमोइना दे अपामबगी मतुंगिना दे आई तोबा दु तोथोगा तोबा दु कौथोगा यू था सिरबो खल्ली अदुगो नाकी मुबारक नाकी नुसीबा नबी नाकी नुसीबा दगे आई यूदी आई अमहना थारवैना अदुगी वफम बो हाइजकी नमाज हजरत वफम असिगी जमाना मतुंगदा अखोगी हजरत उमर रदियल्लाहु अन्हु महाग असिना इखा अमीर अल मुमिनीन ओरा अब मतुंग निंथौ ओना खलीफा ओरा अब मतुंगदा नमाज हजरत रोम दा लश्कर अमा रोम हाइरिबा मफमदुदा इखोगी करी अमा थारमी लानमी इखोई तेंगोल अमा थारमी अदुबो मफम अदुगी कमांडर हाइरिबा ngसाइगी यू थकपदगी फरकलाबा जवान अदुगी मतिक मसक फजबदा अमदि वांग चावबदा अमदि फिबा मूर्ति साबदा मपांगन कनबदा ममिंग लेरकलमी नमाज हजरत युदु थादो मतुंगदगी हाइरिबा जवान दो वांग चावबा मसक फजबदा मागी ममिंग चलमी मतमदुदा हाइरिबा असिना कमांडर सु ओइरमी चिनाउसिंग यंगो तो यामना ईमान लेरकपदगी महांगना अल्लाह के रसूल सल्लल्लाहु ताला अलैहि वसल्लम की अदुंबा महाकी मुबारक अदुंबा दु इलकपदगी नुसिरबा इचिल नाउसिंग हाइरेबा नुपा अदुना कमांडर ओइरन टीम अदुगी कमांडर ओइरगा चीफ ओइरगा मासे चलमी रोमदा लांथेंगबा मतमदा माइथिरमी इस्लामगी माइथिबा मतम ओइबना महागासी रोमगी निंथौना फाजलगा मुआगे लानमी तेंगोनसी लोयना खुदुम चनसलमी नुसिरबा चिनाउसिंग अदुमना अवाबा तारबा मतम अदुदा रोमगी निंथौना माबू कौखलगा हायरकलमी माबू मागे निंथौदुई ममांगमक्तदा थम्मगा हायरकलमी ए हजरत अब्दुल्लाह बिन हुजाफा नंग सि येंगबदा नसकसु यामना फजै वांग चावी फिबा मूर्ति जाय हुजिक आई नंगोंदा अम्मा हाइगे नंग नसरानी एकोगी हुजिक ईसाई धर्म से क्रिश्चियन जी नंग ओलो अदोरगदी आइगे सल्तनत तंखाय मै नंगोंदा पीगे नुसिरबा चिनाउसे मदुदा माना हाय नंगना तंखाय मदि तोक्तना नंगना दुनिया पुंगनबकी पुंगमक्सिगी खलीफा ओइना इगोंदा पीरबसो आइना ईसाई ओइनगदब नते आइगी थमोइदा आइगी नबीगी नुसिबसिदी आई असे थादोपा आइना पुंसीदा थादोकदबसु लैतेना हाइबदि मसिदी यारोइदा माले नसि वाफमसि ताबदगी ngसागी रोमगी निंथौना नुसिरबा चिनाउसिंग हाइरबा हजरत अब्दुल्लाह बिन हुजाफा से मसिजे फासी तौनबा थमोइना हाइरग फासी तौबगी यांखतनबगी पुखलपा मतमदा माना नोकलमी नुसिरबा चिनाउसिंग नोलगा नोलकपदगी माना करिगिनो नो इसेन हाइबदगी माना नंगना थवाई अमखक्तनी थवाई चामा यावरमबसो हजरत अब्दुल्लाह बिन हुजाफाना आई अल्लाह की लंबी गिदमता कतोकेन इखोदि तैयार तौरबनेन हाइबदगी सुमना अल्लाह के रसूल सल्लल्लाहु अलैहि वसल्लम की अदुंबा उम्मतसिंगसी
ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯀꯤꯗꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯄꯗꯩ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯅꯪ ꯇꯔꯞꯀꯦ ꯋꯥꯔ ꯋꯥꯍꯜꯂꯒ ꯅꯪꯁꯤ ꯍꯥꯠꯀꯅꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯊꯥꯎꯒꯤ ꯒꯔꯝ ꯒꯔꯝ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯤ ꯁꯥꯍꯜꯂꯝꯃꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯥꯡꯖꯥꯎ ꯑꯆꯧꯕ ꯑꯃꯗ ꯑꯗꯨꯒ ꯁꯥꯍꯜꯂꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯥꯒꯤ ꯂꯁꯀꯔ ꯃꯥꯒꯤ ꯄꯥꯔꯠ ꯀꯃꯥꯟꯗꯔꯒꯤ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯂꯥꯟꯃꯤ ꯑꯩꯈꯣꯏꯒꯤ ꯃꯨꯖꯥꯍꯤꯗꯤꯟ ꯀꯥꯡꯕꯨꯁꯤꯡꯗꯣ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯥꯎ ꯑꯗꯨꯗ ꯂꯪꯁꯜꯂꯝꯃꯤ ꯀꯩꯒꯤꯅꯣ ꯃꯥꯁꯦ ꯏꯃꯥꯟ ꯃꯣꯏꯒꯤ ꯙꯔꯃꯗꯨꯗ ꯏꯃꯥꯟ ꯄꯨꯔꯛꯅꯤꯡꯉꯥꯏ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯏꯁꯥꯏ ꯙꯔꯃꯗ ꯏꯃꯥꯟ ꯄꯨꯔꯛꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨ ꯎꯕꯗꯩ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯃꯥꯏꯅ ꯊꯥꯎꯗ ꯂꯪꯁꯟꯕꯗꯨ ꯎꯕꯗꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛꯇꯨꯅ ꯃꯥꯁꯦ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯀꯤꯔ ꯃꯥꯜꯂꯦ ꯅꯤꯡꯊꯧꯗꯨꯅ ꯂꯦꯞꯄꯣ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯕꯗꯨꯜꯂꯥ ꯕꯤꯟ ꯍꯨꯖꯥꯐꯥꯗ ꯍꯪꯉꯝꯃꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯅꯪ ꯀꯤꯕ ꯐꯥꯎꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪ ꯍꯧꯖꯤꯛ ꯏꯃꯥꯟ ꯄꯨꯔꯛꯑꯦꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯏ ꯙꯔꯃꯗ ꯅꯪ ꯑꯣꯜꯂꯣ ꯅꯁꯔꯥꯅꯤꯗ ꯑꯣꯜꯂꯣ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯅꯪꯅꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯀꯤꯕꯒꯤꯅꯦꯅ ꯈꯜꯂꯝꯒꯅꯤ ꯑꯩ ꯁꯨꯀꯤ ꯀꯤꯗꯦ ꯅꯪꯒꯤ ꯁꯤꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯆꯥꯝꯃ ꯂꯩꯔꯝꯃꯕꯁꯨ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯗꯤ ꯇꯌꯥꯔꯅꯤ ꯍꯥꯏꯕꯗꯒꯤ ꯁꯤꯗꯤ ꯑꯃꯨꯛꯁꯨ ꯌꯥꯔꯣꯏ ꯈꯟꯗꯅ ꯉꯁꯥꯏꯒꯤ ꯔꯣꯝꯒꯤ ꯅꯤꯡꯊꯧ ꯕꯥꯗꯁꯥ ꯐꯠꯇ꯭ꯔꯕ ꯕꯥꯗꯁꯥ ꯑꯗꯨꯅ ꯑꯃꯨꯛꯀ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯖꯦꯜ ꯑꯩꯈꯣꯏ ꯂꯩꯅꯨꯡꯒꯤ ꯖꯦꯜ ꯌꯥꯝꯅ ꯋꯥꯕ ꯖꯦꯜ ꯑꯃꯗ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯥꯛꯁꯨ ꯏꯁꯤꯡꯁꯨ ꯑꯃꯐꯥꯎ ꯄꯤꯗꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯝꯕꯤꯔꯝꯕꯗꯒꯤ ꯉꯁꯥꯏꯒꯤ ꯔꯣꯝꯒꯤ ꯕꯥꯗꯁꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯊꯝꯈ꯭ꯔ ꯃꯇꯨꯡꯗ ꯍꯖꯔꯠ ꯑꯕꯗꯨꯜꯂꯥ ꯕꯤꯟ ꯍꯨꯖꯥꯐꯥ ꯑꯁꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛ ꯑꯁꯤꯅ ꯅꯤꯡꯊꯧꯗꯨꯅ ꯈꯜꯂꯝꯃꯤ ꯈꯌꯥꯜ ꯂꯥꯛꯂꯝꯃꯤ ꯃꯥ ꯁꯤꯔꯝꯃꯅꯤ ꯅꯠꯇ꯭ꯔꯒ ꯃꯥ ꯁꯤꯒꯦ ꯇꯧꯔꯝꯃꯅꯤ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯣꯏꯅ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯣꯡ ꯍꯥꯡꯗꯣꯛꯑ ꯌꯦꯡꯉꯨ ꯀꯥꯟꯗ ꯃꯆꯤꯟꯗ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯁꯤ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯨꯕꯍꯥꯅꯜꯂꯥ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯥꯅ ꯁꯤꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏ ꯈꯟꯗꯅ ꯃꯥꯅ ꯃꯍꯥꯛꯀꯤ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯌꯨ ꯄꯥꯏꯍꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯁꯤ ꯍꯥꯏꯔꯤꯕ ꯅꯉꯣꯟꯗ ꯑꯩꯅ ꯄꯩꯁꯥ ꯃꯌꯥꯝꯅ ꯄꯤꯅꯤ ꯔꯣꯝꯒꯤ ꯕꯥꯗꯁꯥꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯉꯣꯟꯗ ꯄꯩꯁꯥ ꯌꯥꯝ ꯄꯤꯅꯤ ꯁꯅꯥ ꯂꯨꯄꯥꯅ ꯂꯣꯏꯅ ꯌꯣꯝꯒꯅꯤ ꯃꯍꯥꯛ ꯑꯁꯤ ꯌꯨ ꯄꯤꯊꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯁꯔꯥꯅꯤꯁꯤꯗ ꯑꯣꯜꯍꯜꯂꯛꯄ ꯉꯝꯃꯗꯤ ꯅꯉꯣꯟꯗ ꯑꯩꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯅꯤ ꯑꯩꯅ ꯍꯥꯏꯔꯒ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯦꯛꯂꯒ ꯅꯨꯄꯤ ꯑꯗꯨꯗ ꯐꯤ ꯇꯪꯈꯥꯏ ꯑꯃꯈꯛ ꯁꯦꯠꯍꯜꯂꯒ ꯐꯤ ꯇꯪꯈꯥꯏ ꯑꯃ ꯁꯦꯠꯍꯟꯗꯕꯤꯗ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯨꯗꯨ ꯃꯈꯨꯠꯇ ꯆꯥꯅꯕ ꯊꯛꯅꯕ ꯌꯨ ꯑꯗꯒꯤ ꯑꯗꯨꯕꯨ ꯆꯥꯅ ꯊꯛꯅꯕꯗꯁꯨ ꯑꯩꯈꯣꯏꯅ ꯍꯩꯍꯩꯗ꯭ꯔꯕ ꯁꯥ ꯃꯣꯏꯒꯤ ꯁꯥꯗꯣ ꯑꯗꯨꯒꯨꯝꯕ ꯁꯥ ꯊꯣꯡꯉꯒ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝꯕ ꯁꯥꯗꯨ ꯄꯨꯁꯜꯂꯝꯃꯤ ꯅꯃꯨꯡ ꯁꯥꯒ ꯍꯥꯏꯕ ꯑꯗꯨꯝꯕ ꯁꯥꯗꯨ ꯊꯣꯡꯉ ꯄꯨꯁꯜꯂꯝꯃꯤ ꯑꯃꯗꯤ ꯌꯨ ꯃꯈꯨꯠꯇ ꯄꯥꯏꯍꯜꯂꯒ ꯅꯨꯄꯤꯗꯣ ꯐꯤ ꯇꯪꯈꯥꯏ ꯁꯦꯠꯍꯜꯂꯒ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯑꯃꯨꯛ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯊꯝꯖꯤꯟꯈꯤꯔꯝꯃꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯇꯝ ꯑꯗꯨꯗ ꯍꯖꯔꯠ ꯑꯕꯗꯨꯜꯂꯥ ꯕꯤꯟ ꯍꯨꯖꯥꯐꯥꯅ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯃꯤꯠ ꯃꯥꯒꯤ ꯅꯤꯒꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯈꯠꯄꯤꯔꯝꯗꯦꯅ ꯇꯥꯛꯄꯤꯔꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯥꯛ ꯂꯥꯝꯃꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯃꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯃꯁꯨ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯣ ꯅꯨꯄꯤꯗꯨꯗꯕꯨ ꯌꯦꯡꯉꯛꯄꯗꯤ ꯂꯥꯏꯗꯅ ꯃꯃꯤꯠ ꯑꯗꯨꯕꯨ ꯅꯣꯡꯈꯠꯂꯝꯗꯦ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯨꯅ ꯍꯨꯀꯨꯝ ꯇꯧꯔꯝꯃꯤ ꯖꯦꯜ ꯑꯗꯨ ꯍꯥꯡꯗꯣꯛꯑꯣ ꯃꯥꯒꯤ ꯑꯗꯨꯒꯤ ꯐꯥꯖꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯍꯥꯡꯗꯣꯛꯑꯒ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯑꯒ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯈꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯖꯋꯥꯕ ꯑꯗꯨ ꯀꯌꯥ ꯃꯨꯕꯥꯔꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯟꯁꯔꯅꯣ ꯃꯥꯅ ꯍꯥꯏꯕꯤꯔꯝꯃꯤꯗꯨ ꯑꯩꯈꯣꯏ ꯇꯥꯁꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯏꯃꯥꯟ ꯌꯀꯤꯟ ꯑꯩꯈꯣꯏ ꯏꯃꯥꯟ ꯂꯧꯁꯟꯁꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯡꯊꯧꯗꯨꯅ ꯍꯪꯉꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯥ ꯆꯥꯕ ꯊꯛꯄꯒꯤ ꯍꯪꯕ ꯃꯇꯝꯗ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯈꯪꯗꯦ ꯃꯥꯒꯤ ꯈꯣꯗꯥ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯃꯥꯒꯤ ꯈꯣꯗꯥ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯃꯥꯒꯤ ꯔꯁꯨꯜ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯃꯥꯒꯤ ꯃꯖꯍꯕꯅ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯑꯩ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯃꯖꯍꯕꯇꯣ ꯑꯗꯨꯗ ꯑꯩ ꯏꯃꯥꯟ ꯄꯨꯔꯛꯑꯦꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯣꯡꯃꯐꯥꯎ ꯃꯃꯤꯠ ꯑꯃꯐꯥꯎ ꯑꯣꯟꯈꯠꯂꯝꯗꯦ ꯀꯨꯔꯥꯟ ꯁꯣꯜꯂꯒ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛꯀꯤ ꯑꯗꯨꯝꯕ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃꯈꯛ ꯑꯗꯨꯗꯁꯨ ꯆꯥꯅꯕ ꯊꯛꯅꯕ ꯂꯣꯏꯅ ꯂꯩꯔꯕ ꯏꯚꯟ ꯃꯥꯅ ꯃꯇꯝ ꯑꯃꯗ ꯊꯛꯂꯝꯕ ꯌꯨꯁꯨ ꯂꯩꯔꯕ ꯑꯗꯨꯕꯨꯗ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯕꯤꯒꯤ ꯃꯣꯍꯕꯠ ꯅꯕꯤꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯏꯃꯥꯟ ꯑꯗꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯃꯥꯏꯅ ꯃꯍꯥꯛ ꯊꯥꯗꯣꯛꯂꯝꯗꯦ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯀ꯭ꯌꯥ ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯃꯅꯤꯄꯨꯔꯗ ꯆꯥꯗꯅ ꯈꯣꯠꯇꯅ ꯉꯁꯤ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯗꯣ ꯅꯕꯤꯒꯤ ꯃꯣꯍꯕꯠꯇ ꯑꯩꯒꯤ ꯅꯕꯤꯗꯨꯅ ꯌꯥꯔꯝꯗꯦꯀꯣ ꯑꯩꯒꯤ ꯏꯕꯨꯡꯉꯣ ꯔꯁꯨꯂꯨꯜꯂꯥꯍ ꯁꯜꯂꯜꯂꯥꯍꯨ ꯇꯥꯂꯥ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯌꯥꯕꯤꯔꯝꯗꯦ ꯃꯁꯤ ꯏꯕꯨꯡꯉꯣ ꯔꯁꯨꯂꯥꯍꯅ ꯌꯥꯔꯝꯗ꯭ꯔꯕ ꯍꯥꯏꯕꯁꯦ ꯑꯜꯂꯥꯍꯅ ꯌꯥꯔꯝꯗꯕꯅꯤ ꯃꯁꯤꯒꯤ ꯁꯖꯥ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯐꯪꯒꯅꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯥꯔꯤ ꯑꯃꯗꯂꯤꯒꯤ ꯕꯌꯥꯟꯗꯁꯨ ꯑꯁꯨꯝꯅ ꯑꯩꯅ ꯇꯥꯕꯤꯈꯤ ꯅꯣꯡꯃ ꯍꯖꯔꯠ ꯑꯕꯗꯨꯜꯂꯥ ꯏꯕꯅꯦ ꯃꯁꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯝꯕ ꯁꯥꯕꯤ ꯑꯃ ꯂꯩ ꯔꯗꯤꯌallahu ꯑꯟꯍꯨ ꯃꯍꯥꯛꯅꯁꯨ ꯑꯗꯨꯝꯕ ꯃꯨꯐꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯨꯐꯇꯤꯅꯦꯅ ꯍꯥꯏꯕꯤꯕ ꯇꯥꯕꯤꯔꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛꯅꯕꯨ ꯃꯍꯥꯛꯀꯤ ꯑꯗꯨꯝꯕ ꯕꯌꯥꯟꯗ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯐꯪꯉꯤ ꯀꯤ ꯑꯩꯁꯤ ꯄꯥꯏꯔꯒ ꯊꯝꯃꯨ ꯁꯤꯔꯕ ꯌꯨ ꯊꯛꯑꯒ ꯁꯤꯈꯤꯕ ꯃꯤ ꯑꯃ ꯌꯨ ꯊꯛꯂꯒ ꯁꯤꯈꯤꯕ ꯃꯤ ꯑꯃꯁꯦ ꯃꯥꯁꯦ ꯐꯨꯝꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯁꯤ ꯄꯥꯏꯔꯒ ꯌꯥꯜꯂꯒ ꯅꯣꯏ ꯃꯌꯥꯝ ꯊꯝꯃꯨ ꯑꯗꯨꯒ ꯑꯖꯥꯟꯒꯤ ꯃꯇꯝ ꯑꯃꯈꯛ ꯍꯥꯏꯍꯟꯈꯣ ꯑꯗꯨꯒ ꯀꯕꯔꯁꯦ ꯈꯣꯀꯥꯏꯔ ꯌꯦꯡꯕ ꯀꯥꯟꯗ ꯃꯥꯒꯤ ꯆꯦꯍꯔꯥ ꯍꯥꯏꯗꯤ ꯃꯌꯦꯠ ꯑꯗꯨꯒꯤ ꯆꯦꯍꯔꯥꯁꯤ ꯀꯤꯕ꯭ꯂꯥ ꯃꯥꯏꯀꯩꯗꯒꯤ ꯍꯦꯛ ꯑꯣꯟꯊꯣꯛꯑꯝꯗ꯭ꯔꯕ ꯀꯤꯕ꯭ꯂꯥ ꯃꯥꯏꯀꯩꯗ ꯍꯦꯛ ꯑꯣꯟꯊꯣꯛꯑ ꯂꯩꯔꯝꯗ꯭ꯔꯕ ꯑꯩꯁꯤ ꯅꯣꯏ ꯄꯥꯏꯔꯒ ꯌꯥꯜꯂ ꯂꯩꯌꯣ ꯑꯩ ꯆꯦꯜꯂꯣꯏꯒꯦꯅ ꯍꯥꯏꯔꯝꯃꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯍꯛꯄ ꯑꯜꯂꯥꯍꯒꯤ ꯑꯗꯨꯝꯕ
सजा निशा यू खक्त नते निशा पुनमक लोन ओंथोपय वानी निशा दिन लोन निशानी ख्वाइदे चावब करिनो गुना करिनो हदु निशा दा लाई मिनु सिरबे चिनाउ सिंग अदुना निशा थादोकना बहोनसी मसे अल्लाह के रसूल सल्लल्लाहु ताला अलैहि वसल्लम ना यारमदे नुसिरबे चिनाउ सिंग सी हायरग बयान सिगी लोसनजगे अमदि मखा ताबा बयान अमुक तामिनस अस्सलामु अलैकुम व रहमतुल्लाहि व बरकातुहू।